Manipur thokliba irang asigi Waroisin ama Puraknabagi pandamda Ministry of Home Affairs na silaga ngasi ahanba oina Meetei amasung Kuki anigi marakta Wari Sanakhre hari. Hiramaga sig matangda National Paute Hindustan Times ta phongdorak report amana hai. Meetei amasung Kuki furup anigi marakta lainariba yengchinabagi phibam asi loisenduna tung koina chatnagada Waroisin ama Puraknabagi damang asi New Delhi da Wari Sanakhre. Central government ke thorang makhada chathakiba Wari Sanakhiba aduda All Manipur United Club Organization Amuko Amadi Federation of Civil Society Organization Folks Manipur ki delegate tarukna Meetei furup ki marut silaga saruk yaki. Kuki furup ki oina mioi mapana saba delegation ama Kuki sing marut sinki. Wari sanaba aduda Meetei amasung Kuki anigi marakta thajaba thamnaba amasung amana amagi mateng fangnabgi lambi ama yatpaga loinana Manipur da mahausagi phibam puraknabgi matangda akhana miyeng thamki. Loinana Manipur ki law and order ki phibam ngakna thamba yauna furup anigi marakta nungsi sanaba puraknabgi matangnasu Wari sanaba aduda yauki hari. Wari sanaba aduda Ministry of Home Affairs ki maikaidigi interlocutor oina AK Mishra Amadi Intelligence Bureau ki thabakta potharaba Special Director su saru yakhena Hindustan Times ki paw osna makathagi.